ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤ HSLC Board of Secondary Education ꯂꯧꯕ ꯑꯗꯨꯝ ꯄꯔꯤꯈꯥꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 19ꯗꯒꯤ ꯍꯧꯅꯤꯗꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯇꯥꯏꯝ ꯇꯦꯕꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯔꯤꯈꯥ ꯊꯥꯒꯗꯧꯔꯤꯕ ꯏꯆꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯗꯥꯎ ꯌꯥꯒꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯁꯥꯗ ꯈꯤꯇꯪ ꯀꯥꯟꯅꯕ ꯄꯤꯗꯧꯕ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡꯕꯒꯤ ꯆꯥꯡꯗꯕꯨ ꯑꯣꯏꯔꯦ ꯑꯩ ꯅꯨꯃꯤꯠꯇꯨꯒꯤ ꯂꯛꯇꯨꯅꯤꯀꯣ ꯑꯗꯣ ꯃꯣꯏꯁꯤꯡꯗꯨꯗ ꯈꯤꯇꯪ ꯀꯥꯟꯅꯅꯕ ꯃꯥꯏ ꯔꯥꯁꯤꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯒꯦ ꯗꯦꯠ 19 ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 19 ꯋꯦꯗꯅꯦꯁꯗꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯒꯗꯕ ꯑꯗ ꯄꯔꯤꯈꯥ ꯍꯧꯕꯒꯤ ꯁꯤꯗꯁꯨ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯋꯤꯁ ꯄꯤꯔꯤ ꯃꯗꯨꯗꯤ ꯍꯟꯗꯛꯀꯤ ꯄꯔꯤꯈꯥꯁꯦ ꯃꯥꯏ ꯄꯥꯛꯄ ꯃꯥꯔꯛ ꯌꯥꯝ ꯋꯥꯡ ꯐꯪꯕꯁꯨ ꯑꯣꯏꯔꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯁ ꯍꯌꯦꯡ ꯁꯤꯒꯤ ꯍꯪꯉꯛꯄꯁꯤ ꯌꯥꯝꯅ ꯍꯪꯉꯛꯄ ꯀꯣꯏꯁꯟꯁꯤ ꯏꯪꯂꯤꯁꯂꯥ ꯅꯠꯇ꯭ꯔꯒ ꯀꯨꯊꯤꯒꯤꯔ ꯑꯩꯅ ꯌꯥꯝ ꯍꯪꯕꯗꯣ ꯏꯪꯂꯤꯁꯀꯤꯗꯤ ꯅꯠꯇꯦꯀꯣ ꯏꯪꯂꯤꯁꯀꯤꯁꯤꯗꯤ ꯃꯥꯒꯤ ꯗꯦꯠ ꯑꯃꯗ ꯕꯥꯎꯟ ꯇꯧꯔ ꯆꯠꯄꯅꯤ ꯊꯥ ꯑꯃꯁꯤ ꯔꯥꯁꯤ ꯂꯣꯏ ꯃꯥꯟꯅꯩ ꯑꯗꯨ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯅꯁꯥꯒꯤ ꯀꯨꯊꯤꯗ ꯌꯥꯎꯕ ꯀꯩꯅꯣꯗꯨꯅꯤ ꯑꯦꯔꯤꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯁ ꯔꯥꯁꯤ ꯑꯗꯨꯅꯤꯀꯣ ꯌꯥꯎ ꯑꯃ ꯌꯦꯛꯄꯗꯨꯅꯤ ꯀꯨꯊꯤꯗ ꯑꯗꯨ ꯅꯪꯅ ꯀꯩꯒꯨꯝꯕ ꯅꯪꯒꯤ ꯔꯥꯁꯤꯗꯨꯅ ꯑꯦꯔꯤꯁ ꯑꯣꯏꯔꯒꯗꯤ ꯑꯦꯔꯤꯁ ꯑꯣꯏꯕ ꯁꯥꯇ꯭ꯔꯈꯩꯗꯤ ꯗꯦꯠ 19ꯁꯦ ꯌꯦꯜꯂꯣ ꯍꯦꯡꯀꯔꯆꯤꯞ ꯑꯃ ꯄꯨꯔ ꯆꯠꯂꯣ ꯍꯥꯏꯗꯤ ꯅꯥꯄꯨ ꯃꯆꯨꯒꯤ ꯔꯨꯃꯥꯜ ꯑꯃ ꯄꯣꯀꯦꯠꯇ ꯍꯥꯞꯄ ꯆꯠꯂꯣ ꯄꯥꯏꯒꯦꯔꯥ ꯄꯣꯀꯦꯠꯇ ꯍꯥꯞꯀꯦꯔꯥ ꯅꯁꯥꯒ ꯂꯣꯏꯅꯔ ꯆꯠꯂꯣꯀꯣ ꯑꯅꯤꯁꯨꯕꯗ ꯂꯩꯁꯦꯀꯣ ꯇꯧꯔꯁ ꯍꯥꯏꯗꯤ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯑꯗꯨꯅꯤ ꯁꯟ ꯑꯃ ꯌꯦꯛꯄꯅꯤꯀꯣ ꯇꯧꯔꯁ ꯔꯥꯁꯤꯁꯦ ꯁꯤꯅ ꯚꯦꯖꯤꯇꯦꯕꯜꯁꯦ ꯀꯅꯥꯅꯣꯝꯗ ꯗꯥꯟ ꯇꯧꯔꯝꯃꯣ ꯍꯥꯏꯕꯅꯤꯀꯣ ꯗꯣꯅꯦꯠ ꯚꯦꯖꯤꯇꯦꯕꯜ ꯇꯨ ꯁꯝꯋꯥꯟ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯀꯣꯕꯤ ꯐꯨꯜ ꯑꯃ ꯂꯩꯔꯒ ꯄꯤꯒꯦꯔꯥ ꯀꯣꯕꯤ ꯊꯝꯆꯦꯠ ꯑꯃ ꯄꯤꯒꯦꯔꯥ ꯍꯪꯒꯥꯝ ꯄꯤꯒꯦꯔꯥ ꯃꯔꯣꯏ ꯐꯗꯤꯒꯣꯝꯗꯨ ꯂꯩꯔꯒ ꯆꯥ ꯑꯣꯏꯅ ꯄꯤꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯗꯣꯅꯦꯠ ꯇꯧꯔꯝꯃꯣꯀꯣ ꯖꯦꯃꯤꯅꯥꯏ ꯃꯤꯊꯨꯟ ꯔꯥꯁꯤ ꯑꯗꯣ ꯃꯤꯊꯨꯟ ꯔꯥꯁꯤꯁꯤꯒꯤ ꯀꯩꯗꯧꯔꯦ ꯁꯤꯅ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔꯒꯨꯝꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯌꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯔꯦ ꯑꯗꯩ ꯊꯕꯛ ꯁꯨꯕ ꯌꯨꯝ ꯁꯥꯕ ꯆꯦꯛ ꯁꯨꯕ ꯁꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯦꯕꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗꯒꯁꯨ ꯑꯩꯈꯣই ꯊꯕꯛ ꯁꯨꯖꯒꯦꯗꯅ ꯉꯥꯏ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯁꯤꯗ ꯆꯥꯅꯅꯕ ꯄꯣꯠ ꯗꯥꯟ ꯇꯧ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃ ꯊꯤꯔꯒ ꯅꯪ ꯀꯦꯛ ꯑꯃ ꯄꯤꯔꯝꯒꯦꯔꯥ ꯃꯤꯊꯥꯏ ꯑꯃ ꯄꯤꯔꯝꯒꯦ ꯑꯦꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯃ ꯗꯥꯟ ꯇꯧꯔꯣ ꯖꯦꯃꯤꯅꯥꯏ ꯀꯣ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯩꯅꯣ ꯀꯦꯟꯁꯔ ꯔꯥꯁꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣ ꯀꯔꯀꯠ ꯔꯥꯁꯤ ꯑꯗꯣ ꯋꯥꯏꯈꯨ ꯌꯦꯛꯄꯗꯣ ꯀꯦꯟꯁꯔ ꯔꯥꯁꯤ ꯀꯥꯡꯕꯨꯅ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯒ꯭ꯔꯤꯅ ꯑꯃ ꯂꯩꯕꯅꯤꯀꯣ ꯏꯁꯤꯡ ꯂꯨꯅꯅꯕꯗꯣ ꯐꯤꯖꯤꯒ꯭ꯔꯤꯁꯤ ꯗꯥꯟ ꯇꯧꯗꯣꯏꯅꯤ ꯅꯪ ꯅꯥꯏꯕꯔꯁꯇ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯁꯝꯋꯥꯟ ꯅꯪ ꯐ꯭ꯔꯦꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯐꯤꯖꯤꯒ꯭ꯔꯤ ꯃꯇꯨꯝ ꯑꯃ ꯂꯩꯔꯣ ꯄꯤꯊꯣꯛꯑꯝꯃꯣ ꯀꯦꯟꯁꯔ ꯔꯥꯁꯤꯒꯤ ꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯪꯗ ꯀꯦꯟꯁꯔꯒꯤ ꯃꯊꯪꯗ ꯂꯤꯑꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯍ ꯔꯥꯁꯤ ꯑꯗꯨꯅꯤꯀꯣ ꯅꯣꯡꯁꯥꯗꯣ ꯁꯤꯡꯍ ꯔꯥꯁꯤ ꯑꯣꯏꯕꯁꯤꯡꯁꯤꯗꯤ ꯗꯦꯠ 19ꯒꯤ ꯑꯦꯛꯖꯥꯝ ꯆꯠꯄꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔ ꯒꯥꯔꯃꯦꯟꯁꯤꯡꯁꯦ ꯕ꯭ꯂꯦꯛ ꯉꯥꯛꯇ ꯁꯦꯠꯂꯣꯕꯀꯣ ꯅꯨꯃꯤꯠꯁꯦ ꯕ꯭ꯂꯦꯛ ꯁꯦꯠꯂꯣꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯚꯤꯔꯒꯣ ꯍꯥꯏꯗꯤ ꯀꯩꯅꯥ ꯔꯥꯁꯤꯗꯨꯅꯤꯀꯣ ꯀꯩꯅꯥ ꯔꯥꯁꯤꯁꯦ ꯀꯩꯅꯥ ꯔꯥꯁꯤ ꯀꯥꯡꯕꯨꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯄꯤꯊꯣꯛꯇ꯭ꯔꯦꯀꯣ ꯃꯣꯏꯗꯤ ꯆꯥꯗꯣꯏꯅꯤ ꯑꯣꯔꯦꯟꯖ ꯑꯩꯈꯣꯏꯒꯤ ꯕꯨꯛꯀ ꯂꯥꯎꯕ ꯌꯦꯜꯂꯣ ꯃꯆꯨ ꯆꯪꯕ ꯂꯩꯗꯥꯏ ꯑꯗꯨꯃ ꯑꯣꯏꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯣꯁꯝꯕꯤꯗꯣ ꯑꯗꯨ ꯃꯆꯦꯠ ꯑꯃ ꯆꯥꯕꯩ ꯋꯥꯅꯤꯗ ꯆꯠꯂꯝꯗꯥꯏꯗꯨꯗꯀꯣ ꯃꯣꯁꯝꯕꯤꯗ ꯐꯠ ꯈꯥꯏꯗꯣꯛꯑꯣ ꯅꯪ ꯁ꯭ꯄꯥꯏꯁ ꯆꯥꯠ ꯃꯁꯂꯥꯒꯨꯝꯕ ꯍꯥꯞꯀꯦꯔꯥ ꯊꯨꯝ ꯍꯥꯞꯀꯦꯔꯥ ꯇꯧꯔꯣ ꯃꯣꯁꯝꯕꯤ ꯃꯆꯦꯠ ꯑꯃ ꯆꯥꯔꯣ ꯑꯣꯔꯦꯟꯖ ꯃꯁꯨꯡ ꯑꯃ ꯆꯥꯔꯁꯨ ꯌꯥꯏꯀꯣ ꯚꯤꯔꯒꯣ ꯀꯥꯡꯕꯨ ꯑꯗꯨꯒ ꯂꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯇꯨꯂꯥ ꯔꯥꯁꯤꯗꯣ ꯇꯨꯂꯥ ꯔꯥꯁꯤ ꯑꯣꯏꯕ ꯀꯥꯡꯕꯨꯁꯤꯗꯤ ꯀꯩꯅꯣ ꯁꯤꯜꯚꯔ ꯃꯆꯦꯠ ꯑꯃ ꯌꯥꯎꯔ ꯆꯠꯂꯣꯕ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯏꯆꯥꯁꯤꯡ ꯑꯗꯨꯝ ꯁꯤꯜꯚꯔꯒꯤ
लिकुम्बा सिबा अदगी ब्रेसलेट कुम्बा सिल्वर की लुपा की खुदोब सिबे याय मदु अमदा लेत्रे हारगसु लिक्तगी मतत अमा गुम्बा की अंगांग सिगी मतत अम लेसु यारे क्वानसंगदगी सु सनिंग अम लेसु याय को लुपा कुंथ्रा निफुगी मचे अंका लेरो पॉकेट हापको अदु मचलो को अदगी लिब्रा की मथंग सिदी कइनो स्कॉर्पियो वृश्चिक राशि है वृश्चिक राशि सिदी कमाइन तौ तारे वृश्चिक राशि की सिना खितंग मयाम दे तोंगाले को डेट 18 से डेट 18 की नुंदांग सिदा हवाई मुक से मपुम थोकपनी को दाल कोई हवाई मुक है कोई चाहना से सी कनो थोएब को ग्रीन मसूदा मपुम मपुम थोकपनी को बाजार कोई मार्केट अदुम फंगनी हवाई मुक मपुम असंग हारो को खजे खक लेरो लुपा तारागी नत्र कुनगी अदो नंगी खुबाम दो मा डेट 18 की नुंदांग से इसिंग दे तिंगमो अदुगा डेट 19 की नुमिसिदा कदौरे असेंबदी लम खुनुदा पिजो हानि लम खुनुदुदी अफम खदिमक्ता फंगदबसु याइको अदना एनी बर्ड उचेक अमदा अत पिजरम यारेको उचेक लाकपा मफम स्वाइसिदी लाकपनी हाइबा मफम साइथोम यारे सुमांगदबु ओइगेरा अदगी अमदबु ओइगेरा जेसा मफमदा कोइगी उचेक लाकदबु मफमदो अदैदा पिजरमो को स्कॉर्पियो की डेट 18 दा तिंगमगदमनी को स्कॉर्पियो की अदुई मतुंगदा सेजिटेरस है धनु राशि दुनिको धनु राशि सिदी कईदौगेदा भेस सारा चलो है नंग चलमदायदा कैरेट कुंबा ओइसे आइको कोई गाजर दो मचेट अम खतंग तलाउना चारगा थोअसु याइको दुमाइना धनु राशि की गाजर रा एनी भेज दे कोबी मची हम सारा तो याई भेज हम सारा थो हाबन फ्रेश भेज दे अमको अदना सेजिटेरियस की को अदगिदी कइनो कैप्रिकॉर्न कोई मकर राशि है मकर राशि सिदी कइनो सिंग नि खंगदे कइनो अमा हेते याई को उचिक न जागदब पो अदु कदवी उचिक ते थारमो हाबने सुमांग मतोन दम चाइथोमो याम चिनबा मफम ओरसु कहीं उचिक लाकदब मफम अखोगी बाजार मयादग लेब अखोगी स्पेस लेतबसु लेको मदो रूप मथकुमदो ओरसि याय अदगी भेरेंदादा कईदा उचिक ति सोइन पाइर अंगनीदना अदुदा अदुमाइन तोरगा चाइथो को कैप्रिकॉर्न की मथंग सिदी कइनो एक्वारियस अखोई कुंभ राशि हेदनिको अखोगी चफू येपदो को एक्वारियस कांगू सिदी कइनो अखोगी खुदांगदने नुपागिना येत की खुदांगसिदा लंग अंगौबा म कीरो को नुपिमचागिना ओई की खुदांगदा लंग अंगौबा म व्हाइट मचू की थ्रेड हाइबनी अदुना लंग सुतो अममम कीरा चलसु याइबको लंग सुत ओरसु यारे एनी व्हाइट कलर की लंग अमा खुजेंग सिदैसिदा नुपाना राइटा नुपिना लेफ्टा अयुक्त एग्जाम चलम दाइदा इमाना नचेना अदि माइन तौदना शेलो अदगी हॉस्टेल लेब कांगबू ओरगसु नंग फ्रेंड अमना दुम सिहलसु यारेको अदुमाइना व्हाइट की अखोगी पाइसेस को nga yekpadoni ko nga yekpa kangbu मीन राशि कांगबू सिदी कइदबो ताइ इसिंगदा हाइबनी को इसिंग सि तसेंगबदि रिवर हाइबनी रिवर सि परीक्षा सेंटर दि मतुंग इन अइन हाइदोकपसु फरक ताबे याम यावरकपसु याय ड्रेन सु याय को रिवर तुरेन थेंगनरगना तुरेन थादारो ड्रेन थादारो पुखीदे थादारो एनी वाटर ड्रॉप ए कॉइन हाइबनी अखोगी चांदी चपी अमा थादारमो हाइबनी को सेंगबदि सिल्वर हाइबनी अदो सिल्वर मचेट अमा थादारगसु याय को सिल्वर मचेट अमा थादारगसु याय कॉइन जे कोइना चांदी ने खंगनै थाइनदि सिल्वर कॉइन सिना पैसा ओइना सेनये वन चलमनिना दे होजिक्तिपदि योगना साबसिबदि तौरे अदु अरगसु कइनोसि कॉइन सि चांदी ने दुम लोंनै को अदो हेना फबदि चांदी मचेट चाम खक ओइसु को लुपा 20-30 की नत्रगा 10 की बोइसु चाम खक लौरगा सिल्वर थादारम तोरेंदा सिना पाइसेस की नि मीन राशि की
ꯑꯗꯨꯅ ꯂꯩꯔꯤꯕ ꯔꯥꯁꯤ 23ꯁꯤꯒꯤ ꯄꯔꯤꯈꯥ ꯊꯥꯕ ꯏꯆꯥꯁꯤꯡꯗꯣ ꯗꯦꯠ 19ꯒꯤ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯑꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯣ ꯅꯣꯏꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯕ ꯅꯨꯃꯤꯠꯅꯤꯅꯀꯣ ꯑꯗꯨꯗ ꯗꯥꯎ ꯈꯤꯇꯪ ꯌꯥꯅꯕ ꯑꯗꯒꯤ ꯑꯩꯅ ꯐꯥꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯅꯕ ꯃꯦꯃꯣꯔꯤ ꯍꯦꯟꯒꯠꯅꯕ ꯐꯣꯀꯁ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯍꯦꯟꯒꯠꯅꯅꯕ ꯍꯦꯟꯒꯠꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯁꯤ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯣ ꯍꯥꯏꯔꯒ ꯑꯩꯒꯤ ꯑꯍꯥꯟꯕꯒꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯅꯪꯒꯤ ꯃꯊꯪꯒꯤ 21ꯒꯤꯗꯨ ꯑꯩ 19ꯒꯤ ꯅꯨꯃꯤꯠꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯀꯦ ꯗꯦꯠ 21ꯗ ꯊꯣꯛꯄ ꯀꯥꯡꯕꯨꯒꯤꯗꯣ ꯂꯣꯏꯅꯅ CBSEꯒꯤꯁꯨ ꯑꯗꯨꯒ 12 ꯑꯦꯛꯖꯥꯝꯒꯤꯁꯨ ꯑꯩ ꯊꯥꯒꯠꯅꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯣ ꯀꯃꯦꯟꯇ ꯑꯩꯈꯣꯏꯒꯤ ꯔꯨꯇꯤꯟꯅꯆꯤꯡꯕꯁꯤꯡꯗꯣ ꯊꯥꯖꯤꯜꯂꯝꯃꯒꯗꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯦꯝꯕꯗ ꯆꯤꯠꯊꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏꯀꯣ ꯁꯥꯏꯟꯁ ꯀꯥꯡꯕꯨꯅ ꯁꯥꯏꯟꯁ ꯈꯛꯇꯒꯤ ꯍꯦꯛ ꯊꯥꯔꯛꯄꯒꯨꯝꯕ ꯑꯥꯔꯠꯁꯀꯤꯅ ꯑꯥꯔꯠꯁꯇꯪ ꯍꯦꯛ ꯄꯤꯔꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯔꯨꯇꯤꯟꯗꯣ ꯑꯃꯨꯛꯇꯪ PDF ꯑꯣꯏꯅ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯊꯥꯖꯤꯜꯂꯝꯃꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯋꯥꯆꯦꯞꯇ ꯊꯥꯔꯛꯑꯁꯨ ꯌꯥꯏꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯜꯂꯦ ꯑꯗ ꯏꯆꯥꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯗꯛꯀꯤ ꯄꯔꯤꯈꯥꯁꯦ ꯂꯣꯏꯅꯃꯛ ꯃꯪꯒꯣꯜ ꯑꯣꯏꯗꯅ ꯃꯥꯔꯛꯀꯥꯁꯤ ꯌꯥꯝ ꯋꯥꯡ ꯐꯪꯉꯦꯔꯒ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯌꯨꯝꯕꯤꯔꯦꯟ ꯍꯥꯏꯗꯣ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯑꯍꯥꯟꯕ ꯄꯔꯤꯈꯥꯒꯤ ꯅꯨꯃꯤꯠꯀꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯜꯂꯤ